Tokai tokai tanam ni wang pa lewat macam ta bawa pa Manipur ki kai kumnde bacci minister mag masa makhau boli mami palga niya mamang ta manuai to bawa hai ba be sumak Manipur ki praja khudi makta ikai national oiba anti constitutional oiba adu mamakal gi marak ke nagore sing tathaba makhal amagi pamdba thogok koi chalan ningde aduga maram oire hain hairga chenbe meyoi sing sangstan sing yamna aten bagi matamda aikoina Manipur ki police ta appeal tawri thare harga book to bi to bne justice ko bi rakado bne aduga loina na aikoina hamjag tori ba appeal de hari badu ba sangstan ki leader sing maduga chenbe meyoi sing nasi pung baro dagi tharaga 72 hours matam pigane madigi manung de da kana na madigi involve tawno haiba abdo hong na changjeraga Honorable CM di makamda apologize to bi to bune gari bu toruk ta tara bade 72 hours ke loi makamda within broad matam tak na ban to bani haiga matam pau bigani adu ka hong bakyo de koi hadi oine ready sami ne thi hingmi tabi matani machin mana oina hingminar pani tung da so hingmi ne thi ke ni haibu street ko chani ne si aga puning khara